ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯟꯁꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯑꯀꯟꯕ ꯄꯤꯔꯤꯁꯤ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯁꯤ ꯈꯣꯜꯂꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯎꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯅꯨꯡꯗꯒꯤ ꯊꯣꯔꯛꯑꯒ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯕ ꯉꯝꯗ꯭ꯔꯤ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃꯗꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯩꯇꯩꯒꯤ ꯌꯦꯛꯅꯕꯅꯤ ꯃꯩꯇꯩꯒꯤ ꯌꯦꯛꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯁꯤ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯩꯇꯩꯁꯤ ꯊꯨꯒꯥꯏꯔꯒ ꯊꯝꯕ ꯃꯊꯧ ꯇꯥꯕꯗꯒꯤ मरम खरदगी मैतै मतिक मगुन खरदगी मैतै से मपांगल कलन बेयादब मैतै से सोललग थंग तारगदि मी खरद याम सिप अदुना मैतै से थुगायरग सोललग सन दिसांग से चथरग लाप लो अमदगी थोरपा किबम ने मसी कुना अपुनबगी सकम सारत नमद्रिस ngasi khana neinabadu da sanaleba ki editor Hemant Kumar Ningomba su wanga ki saruk yakiba miyamna Manipuri ima gi damak aikoina I katkani Manipuri ima na yai fare haibana chingba kholau sing lauki tha asigi tang mari da Sekmai police station gi manung chana leiba lekin thabi khulda kuki militant sing na landarak pada khunga pada mating pangba chakhiba Kaksing district Sekmai sing khunou dagi irengbam chingkai nganba chei kuntaruk apokpa irengbam dana amasung sagosem nganleima chei kuntra homdoi apokpa sagosem ibot chobabu kuki militant sing na farga tamthina otpi neibiraba matungda hatok pikiba amadi makoi ani gi asiba haksang ngasi fawalengakna imung manungda sina bidabagi mayok changarang numidang Sekmai sing da miyam na mera rally mera khongchet chatkre JSC against the brutal killing of Sagosem Nganleima Mayday Amadi Irengbam Chingkai Nganba Mayday of Sekmaizing Kuno by Kuki militants na Sinduna Chatkiba Mayra Khongchet Adu Sekmaizing Amadi Sekmaizing Akoiba the Kundari ba Tongan ba Kul Singdagi Masing Yablaba Miyamna Sekmaizing Tong Power Laklaba Matung Mafam Adu Dagi Hauduna Imphal West ki Uchiwa forward Chatluraba Matungda Amuk Halaktuna Kaksing district Sekmaizing police outpost mapa forward laki Tungda miyam adu Sekmaizing thongkhong da amuk halaktuna khongsat adu loishin ki maira khongsat adu da miyam na Manipur lengak na Sagosem Nganleima Mayday amasung irengbam chingkai nganba Mayday gi asiba haksang imung manungda pigadabani kuki militant sing na micha miyam hatpa yaningde Kuki militant singi su khudak da lautok o sugi ground rule thugaiba kuki militant sing cherak peo Manipur gi Assam Rifles lautok o we want peace long live Manipur haibana chingba kholau sing lauki maira khongsat aduga mari lenana JSC gi convener thingusam kiran nahai numit tareni suraba fawa lengak asina nganleima amasung chingkai nganbagi langla langzil amata puthokpa ngamdriba karigino makoi ani Manipur gi mafam amada mangkhibani maram asina paliba lengak asina athubada makoi ani gi asiba haksang thidok piduna imung manung singda sinabirakani habisi ekoi gi thazabani tha ani henzilaklaba irang asida center lengak na tumina lesinba si yaninde hainasu fongdoki Irang asidi akhoi ki micham prajana loisan ba kaidorung dangam loi sarkar na India lengak na thamoi singlabadi Irang asi athuba matam da loisan ba ibase makoi gi makhut lai su chanari ba kuki militant sing se makoi gi designated camp da hazalaga thamkiba numita ngasi gi Irang ase loigane abase miang khuding mona khangi masimak su akhoi gi apambari Irang asi athuba matam da loisan biyo ngasi mak school gi satra kaya ama laik tamba phangdabagi awaba lau sumi to wayadna lairiba lalolitiki hiramda hiram khuding makta Manipur sing asi sochalagi base masi India lengak na mieng changlabadi sunsoi soidana athuba matam da irang asi laksan mangam gani abasi akoi JSC ka mai khadigi hamjarangi Manipur ki sakam Manipur ki su Manipur ki su Visnupur district ki thanga AC ki manung chanba kaibul chingmai chandapur ki mafam singda Lan manung asida sendoi selaf nomagi sel hunbi haptagi sel khomba marup tauba lottery tender amadi atai sel gamari lenaba thavak thoram amata taubi ganu haina club taretna koliba kaibol chingmai chandapur gi mafam singda leidiba maira paibi singna club singda wakat lakpadagi club singa maira paibi singa mifam ama kaibol gi ima phoibi community hall da pangthokre mifam adada YICCL club ki secretary H Sanayaima FANCA Chandapur ki secretary and Sanatomba YGC Chingmai ki president O Ivo Yaima BYDO Kaibul Mayai ki secretary and Bovo KLYSCA Kaibul Awang ki secretary and Govin SESCO Sagram Makha ki secretary O Surkumar Amade ROSCA Sagram Awangi Secretary and Ranbir Amasung Maira Paibi Singhi Thaupubi Singna President Member Oina Saryaki Maira Paibi Singna Housing Sale Tok Taba Numit Kudingi Sorok the Lektuna Irang Yauduna Labana Sentok Latraba Matam Sida Sendoi Komba Amadi Atay Sel Tum Tauba Maruk Mapang Yaunaba Amata Tobinu Hairi
ROSCA Club ki Secretary and Ranbirna mi khuding wabana kam thenglaba senthok leinadraba Kaitel fumnamak hangnadraba puthokliba pot sing yonaba mafam leitaba matam sofam nofam leitaba serak sida nomagi sel khomba haptagi sel loba marup mapang toba lepiu irang asing asi tang taba ama laktri foba makal amatagi sel tum thodok thousand tawino haina phongdoki Lebak ya awam tar matam masida koi lamda masigi MAIBAM singna leite laira hingan bugilan pamayong no matam da private bank na singba dai bank singba kya dagi adega sapai bukambu singdagi sendoi koi salon bi lawruba lawruba na singba thakai gi ona hapta gi ona sen ngatpagi thaba asi amutadi le phan biu hadna koi gi awam tar matam si MAIBAM singna koi gi club singi mai kadi am kan no khom si thambir ko dagi koi club tere na amdam sigi oiba koi meeting sing meeting sinjabani haji Laibaki uraba tamham haibadi masagi tangdu laitadana laiba matamsida sendoi khomba bengi selhun humba haptagi thakai marut tawba khutingma tangdu laitaba hek laktari bha lepi kho haina media gi thongda haijari Manipur lengang na chingkhong singya da leiba lobuk ta lo panaba honaba longmi singda chinku ki terrorist singna ngayak leitanong nomai kapsen duna hat patupa sa tharakli ba sidagi ngak sena ba state security force ki personal sing deploy tawgani haina laukthokraba so Vishnupur district ki manung channa chingkhong nakna leiba lobuk ta lo subada akiba poknari marak sida lobuk ta lo suba lomi singak na ba subnagi security personnel manga taruk khak tharaklaga ngakani haina lakli masida karamna lo suga dawri bano haina lomi singna wakat kaya thangalakli athuba matamda drama natana security personnel masing yamna tharaktuna lo una ba sindrabadi Usoina wapung faraba matamda law ubada fau hanbadi wakalda jai sigi oina fau kharadi hunkre hainadi khangani adubu hayeng lokpa matamda fau pambigi matonda fauzet faugai khara satlaga tokani law sanba kangbuga lawpuga khananaba oina thokani haina lomi singna pendaba phongdurakli matam leiringai da henba mating fudoktuna mari lenaba singna high canal mataki lawfam law panba yanaba honabiu haina lomi singna apel tarakli Manipur gi ngamkhai da mitop singna lansil laktuna nongma kangdana misam miyam da od neituna leiriba asida Manipur lengang na ngasi fawa tumina yengduna leithokliba asi yaningde haiduna wangkai apunba luf amadi konung lekai nubi kangluf anina senduna wangkai ketel asang bida wakan mi phongkre me ahum dagi kangluf masal ge marakta hana sunabagi thodok thokliba Asida India lengang na Manipur gi irang asibu laksin naba tharak leba Central Force singbo micham miyam ngak naba leiriba makoina kuki terrorist singi mating pangduna leiriba asi yaningde athuba matamda Manipur lengak na hanagi punsida halak naba thaurang paikhalu haina wangkai apunba lufki secretary Haisnam Sulekhana na paumi singda phongdokre Aikoina ngasi phammi basigi maramdi megi tang ahum dagina ngasi phawda kuki maitai ga landa laikhitraba maitai macha singi thawai duna patharu ba haibagi damta khoina phamjabani khatarakpada aina haijaning badi aikoi hauji ngamkhai da terrorist singna lanchalaktuna maitai da landaba haibase masima khoi lepa adui mathakta India government gi force singna sumnam chatonda namdagani haina torokosima yadaba hauji hauriba lalase kaisumta laite India menga Manipur go menga na lotion ge haragadi lunghum na nga upadongna nongmada upsaing raga loyer da uthabak ni masi kari marang gi dam to lotion bidriba no hauji asuk amna waraba maitai ekhoi gi isai na pura maksina ahing nungting khai dana lan thengnariba asida Indian army singna maitai gi ngang na ba lakpani haraga makhoina onjan dana nongmai kapa haibase akhoi pamjate adugi mahuta khoi India gi forcing je hanbi khro akhoi Manipur gi maitai praja khoina ingam khai se akhoi ngakserage akhoi ga lan tawjarage adugi makha tarakpada akhoi na laikhidrabas thawai singdugi damuta minute ama khaktang awa phongdoksari Mifam aduda laikhidrabas singi thawai na mapugi lekolda ingna chingna leiruna ba minute ani tumina leptana awa phongdoki
Moirang Bazar gi akoiba mafam singda miyam gi seba tawduna e-rickshaw thoriba thomi singna nongma gi sintha leptuna narco terrorism gi landa leikidraba hero singbu ikai khumnaba utuna ngasi wakan mi fam kre Moirang gi INA mamang da pangthokiba wakan mi fam aduda thomi singna Manipurda separate administration leiba yaroi kugi sigi su hando u micham da nomai kap kanu Manipur gi Assam Rifles lotho u narco terrorism gi lan lepu Manipur gi apun ba saktam kaibi yaroi aikhoi santi pami haibana chingba kholau kaya lauduna khongjang sangsinki noma kangdana Manipur asida thokliba nihak mipun asida siriba aikoigi mamal yamlaba Manipur imagi mapari sing makoigi thawaina leramnenda ingna singna lei kinaba amadi makoibu ikai khunnabu usaba amadi irang asi tuna hanjilaknabagi jamakta asigi maru odo pandanga loinana nomagi sintha lepchabagi thawram asi pangthok chabani Manipur gi ngamkai Manipur da athuba matam de sati Manipur da athuba matam de sati Long live Manipur Long live Manipur Moirang AC ki MLA DH Santina Moirang Koyol Kaitel Amadi Konjeng Leikai Community Hall the Hangliba Relief Camp te Leiba Lanjan Narakpada Masagi Ration Card Sing Manghoraba Mio Singidamag Nona Saduna Inmat Sing the Yentokre Ration Card Yentopagi Thoramda MLA DH Santina Miam Puna Narco Terrorism Thingna minana ba appeal tawki loinana inmates singi atei health card lever card na chingba athuba matamda sanaba tawragani haiki tungda lan asina mafam kayada choijai nana leiriba miyam tangdu leitana leinaba tha asige manungda honaragani haiki tengbang khongsa to the inmates singi award pa mompak amadi blanket sing camp ki in charge singda MLA na sinaki camp ta leiriba singna atei award apa bibi naba haiki Partner le ya nang ni ta aku one time ni on policy ko ni lagi 50% biwa gre tinamur reset card pi badi mathang da boy ko je kel card ada gi dia madi bank account si sana ba dc ki thu de ye koi to ni hajarani adu mathang da pai gi along boda ek labor card sarga labor card ronga inu mo da policy ta ta pi na la gi tu ba action ju local ani adu sumla baina Relief social in the labor, going to general the avatar, she is also Gomena, to Gomatamla, Hositi, family put a no from the no idea, absolutely, you say, and the little Makoi temporary, Makoi family, like Tabacto, State Gomena, two Matamla, within this month. She is we should stick with the labor, so the people who come to the Manipuri Kanbalov Makal Silchar Assamna Senduna Ngarang Kasar District Lakipur Khumanda Leiba Ivudo Khongnang Dagi Horaga Subdivisional Officer Civil Lakipur Kasar Fawa Santi Eba Khongchet Amat Chatuna SDO Lakipur Kasar ki Kutawda Lakipur Constituency Delimitation Ki Matangda Election Commission of India da Memorandum Ama Kusinakre Memorandum Pisin Kiba Aduga Mari Lerina Makal gi Chairman RK Sanahal Nahai How Kiba Zun Kunda Election Commission of India na draft oina delimitation proposal amat Thadok Kiba Adugi Mayokta Yanindaba Fongdoktuna Lakipur constituency ki manungda maru oina khundariba Maitei Amadi Maitei Pangal Singna Lakipur subdivision ki SDO ki Khutangda Election Commission of India da memorandum ama pisinkre ECI na geographical feature amadi population ki factor karinguba amata khantadana Lakipur constituency asibu mafam marang khangdana thugaiba asi yaningdaba fongdokpa oina memorandum asi pisinbani Lakipur haiba lamdam asi Manipur gi mapanda khwaidaki hena Maitei amasung Maitei Pangal na Daduna Ladiba Mafam Amani Adabu, Handakta ECI na Tadokiba, Tokiba delimitation proposal Amana Lakipur Asi Mafam Marang Kangdana, Kaigadaba Habadu Oire, Hariba delimitation proposal Asina, Tabak Oina Satarak, Chanarak Labadi, Lakipur da Ladiba Maitei Amade, Maitei Pangalgi Laibak Asi, Amamba Oirani Hainam Hagna Fongdoki. Election Commission delimitation proposed draft ama kongi asi kongoi matungina aikogi Lakipur da basiga leriba mitei khungang masingda haraga natra mari koi sunai masung udhabon da pugi base Lakipur gi miyam na koi asi mo da amna nuai ta bakoi aduna ngasi Manipuri kanba lu makal na sinlang do ngasi ko peace rally ma tawraga ko memorandum election commission da pikachai asi commission da pikapai maramdi Lakipur da koi thaina dagi leirambai koi maitegi khungang mayam se amukhanna Lakipur da thambiu haibagi asma bai
ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯗ ꯑꯩꯈꯣꯏ ꯊꯝꯖꯩ Concert aduda respect geographical boundaries on delimitation. No politics on delimitation. Delimitation is for citizens, not for politics. Follow guidance of delimitation. We oppose draft delimitation. Delimitation should be in the interest of public, not politics. Amadi delimitation of Lakipur constituency violates norms. Haibana chingba placard kaya so paiki. Ngarang nungtil pung ohum lom taba matamda khangabok part 3 gi Cherapur khunau lekai gi merapai bi ima event singam hausagum sanga yufam dagi khangabok fawa national highway taba lambida achatawok sing check tobadamyoi ani heroin number 4 powder oigani chingnaba drug konana fagatkrei drug konana farabamyoi ani adudi MD Sahabudin chai kunitoi sanga yufam Cherapur amasung MD Sarif Khan chai taranipan sanga yufam Nungfau mathak lekai dagini makoi anina activa number thadaba amada tonglaka sanga yumfam lomdagi irong tamna lakpada fabani hari ima event sing aduna farba drugs sing adu khangabok moirang pali bazar police outpost ke commander sagol sem tomchau gi khotangda thawal PS da sinakre Aroy badamaroy papaw amuhana bizari. Kadang banda leiba ki damak thawai kathraba subogi haksang bikam mirau khol maraktar lairol chankre mioi lising kayana ikai khumnaba utkre asam rafas ke mayukda miyang ki kholau laukre Kangluf ani ke lan marakta Chorchanpur District Hospital da Myanmar ki changapa chain kuki immigrant mapan nomai baruna panba amadi bom machena panbadagi soktuna laing lamlei Chain kuki narco terrorist singna maite dalla dabada India ki security force singna mating pangle haina kokomina maral sirakli Maite ki yekna badi maite marakta lei haina social worker TS Brindana fongdokre North East Window TV na sandok sa riba dumidangi pao matang sa daloy zari ming tabiri pa singbu amuka hana chan mabam na krumjari